ngasi nungdairam phongkhiba tungan masi phongsingdagi maruoiba pausing khomkacharaga mayamda share tawjagi ahanbada senapati da anirak suba cabinet mifam phamkhre project nipan Thangatkhre project manga orek uyum tamkhre ani suboina senapati district manipur lenga ki cabinet mifam satakre ngasi chief minister N Biren lusingduna satakhiba cabinet mifam aduda lamdamasigi sakot tharangi yauna hiram kayada khananainakhi Cabinet mifam aduda Deputy Chief Minister Y Joy Kumar, Works Minister T.S. Bisorjit amade atai minister sing amasung lenga ke official kiana saruk yakhi ngasi helicopter tongduna satkiba Chief Minister N Biren ki khongsat ka mari lainana cabinet mifam ga mari lainana senapati district tungan ma project nipan sangakhi project mangana nauno orek uyum tamkhi Chief Minister nongthongbom Biren Thangatkhre project nipan adudi SDO office sosong mau rain harvesting water Rikhuri Kalyanmai Dr. Amadi Ojasingi Transit Hostel Senapati District Hospital Laigadaba Trauma Center Ama Health Wellness Center Blood Bank Purul Higher Secondary School Amasum Senapati MSPDC L Deputy General Manager gi Office ni Aduga Nauno Ore Yum Tamkraba Project Manga Aduna Liyai Kunau Amasum Oinam da Laigadaba Kuntrago Humdoi by Taragamathoi KB Power Substation Amamam PMGSY gi Makhadagi Lakamaidagi Tiwa Pau Semgadaba Lambi Senapati District Women Association gi Workset Amadi Takhel Sengbat Kadaba Protected Historical Site ni haina supauksies na makhatana fongdorakli ato papawa manam koina satuna yengsinkre Kwakta area da thaknaba afaba toti ising phangadabani haina all Kwakta coordinating committee na tidim lambi thingnabagi khongjang changsinduna aso apan yaukhraba matungda lengaki mari leinaba authority amadi mihut singa yanaba ama puraktuna khongjang handokhraba matung makha tana paikhet kadaba sakot thorangi saruk ama oina moirang AC gi MLA P Sarachandra Kwakta area da lengakna paikhalamba fail oiduna lairiba Water supply scheme sing amadi Kwakta miyam na sijinariba pukri sing koina satuna yengsinkre haina supauksies na makhatan fongdorokli ato papawa manamo Bharata Jio gi 5G fanglagani India gi mobile network ta mangjil thariba Reliance Jio na company asina laibak asida English singaniga kunga mathugi mayai salakpa adu waidagi 5G gi service phangalagani haina laukthokre wafam asi company asigi CEO su oriba Mukesh Ambani na India da mobile congress ki mari suba edition da phongdokhibani 5 service asi athubuda leba asigi mafam khudimakta phangana ba honagani haina su phongdokhi haina pauxis na sumakhatana phongdorakli silakpoina topa yamna ngakni oiba paw manamo quarantine tawriba nupa ama magi kadagi second nipan thoglubagi lupa lakh ani fine tohankhre ngasai nungthingi aina pathoksukiba content singda yawkhre ma'am Taiwan gi Kaohsiung city da leba hotel amada quarantine tawriba Philippines ki nupa ama magi kadagi second nipan mapal tholakpagi dama India gi currency value da lupa lakh aniga lising yang khai mapanga samapanga humdra tar oigadaba dollar lising ahumga sangwagi fine tohankhre mahakna magi kadagi tholakpadu CCTV camera da hotel adugi staff amana ubadagi Taiwan gi health department da khutakta paw pibadagi fine lokhibane CCTV gi footage adu da nupa asin ayaba yaudana magi kadagi tholaklaga hotel adugi magi kaga nakna leiba mamanaba amagi kagi mamangda thamba table amada karigumba poster ama thamnamlaga sangba ukhi makhoi ani social distancing ngaknaba honabadi footage aduda ukhi panba yabadi COVID-19 dagi ngakthoknaba Taiwan da lakhwaliba thabak singa CP3B gi mafam kayadagi thagatnabada natana tamna jafam oiribani laibak asigi citizen yauna mapal lebak tagi lakpa miyai khudimak hotel gi kadagi nimit taraga marini mapal thokandana sungsoi soidana quarantine ta holli hainasu pauksi isna makhatana fungdorakli Makhasa tharakpoin atopa paw manamo ngasi Manipur da ILP lakthokiba numitni Manipur gi yelhomi sing kanjanabagi damakta Manipur miyamna Manipur da inaline permit ILP sana halu haiduna sahi kyadagi akanba dabi tawduna lakhi adubu Manipur da BJP na lusing sarkar ama lakpaga loinana Bharat ki Prime Minister Narendra Modi ama da Union Home Minister Amit Shah na Manipur gi miyam gi kholauk tabi duna English ngani ga 18 gi December mapanda Bharat ki Parliament Manipur da inaline permit sana halagani Aduga Citizenship Amendment Bill CAB sana haloi haina Union Home Minister Amit Shah na lakthokiba adubu na honana ningsing duna Minister N Biren nungaiba fongdorakli
Manipur ILP sana halagani haina parliament union home minister na nautokiba numit adudagi ngasi phawa sahi ama mapung pharakpa numit asina lakpada BJP na lusingba sarkar sina harau taram okpaga loinana chief minister Biren na nungaiba phungdokpaga loinana numit asi Manipur gi puari da mayek lana lehoragadaba numit amani haidi loinana Manipur miyamna sahi kyadagi ramdamasigi inner line permit sana halu haidun akan bedabi tauduna lakibado center da BJP na sarkar lakibago loinana Manipur dasu BJP na lusingba sarkar ama lakibadagi miyamgi apama adu thabak oina pangthokpa ngamle haidi harawa phungdokpa oina first anniversary celebrating tawbigi Muhammad Riz Ahmad kobo miyo amagi Facebook post thagalakpa photo ama koigi honorable CM Biren bu Masa pairaga thangatlaga harau tayamba phungdoki adugum sugumba picture simu koigi honorable chief minister Biren maki Facebook account gi share tawba ma thengnajai aduki matik nungairaba paw musu oidi makha chatharak point atopa marueba paw khara namo Jenims ta COVID na anabagi seva tawba sebari singi lunch amadi breakfast ngasi digi piba lepkhre COVID na naba singi sana thanaba polam sing supply tawba farm gi lupa crore ama hena pithoktana leidi Manipur sarkar gi sel thungi phibam phasilaktabadagi Jawaharlal Nehru Institute of Medical Science Jenims ta COVID-19 positive oiduna leyamagi thabak sathariba miyoi singna hakthengna saitheng phangba horakle sel thungi phibam phalaktabadagi hospital asigi COVID ward leyengduna leiriba COVID patient singi sebari oina lakpa miyoi singna sana thanaba polam sing pirambadu ngasi dagi lepkhre pauksi asina phangwa paugi matungina dingasi Jenims ki superintendent na order ama thoktuna Jenims ki COVID ward leyengduna leiriba COVID patient singi sebari singi sana thanaba polam sing piba asil lepna ba khangalakibani sebari singi sana thanaba polam piba lepkhiba sidagi COVID ward leiriba sebari singna aduki matik pen na phungdokre pauksi asida Jenims ki COVID ward na bagi sebari oiduna leiriba singna phongdorakpagi matungina di sebari singna mapal thoktuna sana thanaba polam sing leiba haibisi yamna kudong thiningai ne maduna yumgi miyoi singna sana thanaba polam sing COVID ward tamna purakpadusu akiba phawbadagi hospital na piba asa athak singadu saaduna leiramani adubu ngasidagi sebari sing sana thanaba polam sing piba lepkiba si pende awabada awaba hapani haike nakal amaromda Jenims hospital gi authority digi phangwa pawgi matungina haujuk Manipur sarkar gi sel tungi pibam kham thengna suksilakpadagi Jenims hospital gi COVID ward leyengduna leirakhiba anaba singi sana thanabagi polam supply tobo farm gi sel matam sana pithokpa ngamdre haujuk phawbada lupa crore ama henbagi senpham pithokpa ngamdana leidi maduna sel tungi pibam suksilakliba asi khajiktang kanba ngamnaba haiduna sebari singi sana thanaba potlam piba lepnaba sarkarna khangalakpadagi lepkhibani Rims hospital su COVID ward leiriba sebari singi sana thanabagi potlam pide mayumgi miyoi singna dumak thilalakpagi thaba sathaduna lakli matawasi gumra Jenims ki su COVID ward leiriba sebari singa sigi sana thanaba potlam sing mayumgi miyoi singna thilalna ba Thangatkhre kariguma sebari aduna COVID positive oirakpa tarabadi makisu pifam thokpa sana thanabagi potlam sing chapsana pigani haiki Jenims hospital gi authority digi phangba paw sina makha taribidi hauji Indian Council of Medical Research ICMR na Jenims hospital da COVID layenga mari leinana sizinariba RT-PCR tawbada sangba kit leibigi senpham center na purami adobo senpham masi state masa na puthoknaba Bharat sarkar na khangalakpadagi haujukti kit sing state na leiba tarakpana sel thungi awaba yamna sauna mayonare tha amada kit leibigi lupa crore ama hena sading tawi maduna tha anirom kit sing leibigi senpham masi state government na puthoktaba yadabanina sel thungi phibamda yamna sathina awaba mayonare kit sing leinabagi damakta haujuk tender process tawbagi thabaksu yamna kana sathari asiguma state sarkar gi sel thungi phibam phattaba asina COVID positive oibdagi leyengniba miyoi singdasu hakthengna saitheng phangnabagi maram ama ohele maduna COVID na naba miyoi singi damak seva tawriba sebari singna sana thanabagi polam piba si lepkhibani yumgi miyoi singna sana thanaba polam sing pubiraklaga section thorangi thabak lokhatlaga sebari singda sana thanaba polam phangananaba singani haidhen spokesman makhatana phongdorak len thank you